असमना तोमथिन क्लास मनुंग चंखी संदीपना असिमसुबा ngawraba kaino khangde Dipakna ngawrabane mapunsigi nupi amata yengu yadabane iliga wari sanoga yarise ahidi ngakungai Susitrana is nangna ngangi do kitang ki thaja phate aseng mane na haise thaja draga atai da su hangu Pinky na ado manabu ilise taseng nu share jalo Tanuna adune haise ngahan unabudasu kaim hairakte hai Premna adudi ikai beuramni he Nelson na ase mapunsigi nupi amataga onsinaraga wari sanadabane Sintoina o aiso datom thingumba amta pame mapunsigi nupi koidaba Nelson na aiso punsigi kanam koidrida Nelson na moli hairakpaduda mayam du pungak hengai Sinthoi no fe tawraga o yai nang oirasu Dolina noi ani suba namaidi pura hodong ni aikhoi mayam go yarise respect thama khara tamo Sinthoi na aigi ima sunataba ipa sunataba iche sunataba iyamba sunataba aigi friend adi aidi kaidabu ye respect thamdoiba nawa laude he Dolina ho aigi iwado lawbiyo haide Sandipna yare arjang swaido mu samgo phoinarakani khambaga ngamjore ko nupi masen khanabase yam jathi haine nupa masen khanabadagi yam hele Pinky na adu khangjilo nupi na phubasu yam nabane Sandipna Waima yam kiye Asam na mayamdu wari watai ngayhak tawraba matung class ta changnakre ngayhak chinda pangsaw sawnarabasu thamoidadi kaisu khanade hanagi matawgum adum tinai class manungdani Tanuna bai aidi prem do ngawi ko Susitrana ngawbiyo Dolina aikhoidi houseful ojare kadam ngaujadre Sinthoina he aikhoidi nangumba class 4 dagi nupa koibada nate ko Dolina kai watano nangi du dia Susitrana tumi layo yare Asamna bel su taraktuna assembly tawraba matung oja changlaktuna class tu hawkhre Somdana Vijetana Icha tombi se Hidak singse babana lairaga pirami chak to hana chatho aduga charasi ko Hoi mama Asamna ilidu hidak charaba matung masadu khara phagalaklami Somda school chatkiba singdusu school matam loireduna mayum da hanaraklami Tomthin yumda halaklaba phawba wakhaldu laitafam khangde wakhalda khanjai aise ko kasemta pubu ngamdreda Larik pabusu yade exam di kuiraroi sumai sum tawleradi ai yarida aibu punsida nupigi wakhalga amata lairamda daine aduga adui angangduda asuk yam ngawrisina kaigino hayengni school la anbiu ko hesor mathangi numitni ilistu masadu khara nungaire haiduna school karaklami school dani Ilina baitano haune ngarang ke pithage English ka mes ka gi khara pithabane o amta singe nangna sangam de dipo thajaro ai sinbiragi maths ki do Sinthoina bai English ki duna ai sinbigi piro Asumna Sinthoiga tanugana iligi no singdu sinbiri aseng momarup haiba simatabu amana waraba matamda amana mateng pangnei makhoi taruk aduki matik luna tinajai amana warabasu amana amada mateng adum pangnei exam da phawba masangam da yawnarabadi amana amagi answer script phawba tumin lawnaraga inei mama mapa tongan jarabasu makhoi tarukti hek pokminaba machin manaw dongna luna nuksina loinajai
असमना क्लास सु हौख्रे ओजा दुना इली नंग ngarang laktradi gadawre इली लेपखलक्लगा मिस आई ngarang do isangam tabagi laktabane application di irakbra ire miss asi hairaga mana irakpa application to puthokduna pi note khaidi loisilaba natro sile miss yare yare phamo guys class continue torasiko asamna class su makha chathakre somdana nikshanna bye nahangi angang singdo tomthin hoiga dum pulle haiba pautai wilson na moina khoigi thabak thorom khuding makta yetuna da lai ngasi maksu adum yeli robert na bye ai loi khange ai loi uye yengbada kalo ai mathang tarke yong matam kharadi ai su yeng biki ge na tawbune tomthin hoiga robert hoiga class mana rabasu section di pulam de somda su nelson na bye ai robert hoigi party da amuk tang phuna ningi ngahan gi khufu do yam pen de ba dipak na ai khoi sai hoigi party daga amuk hande yela ba moi hingbai walite prem na handakti moi party do masak po yu de ne sandip na hoine uda kuire tomthin na bye moina sumhenjila adi aidi moi homak lemna tharoi moina khalise moi se paisa paire haiduna moina tawbo khudingma loina yarni sini sandip na paisa pana paire su mapa minister oiresu mawam talaude sumhenjila adi moi homa hatoga dabane asam na break ki matam su yawrakle tomthin na bye ilido kaujo dipak na yari bungo nahan gi dumaina muk taw lege hairo as taw roiba sandip na yare ai kaururage nahan gi dumaina ga muk tawra di ibo nang ai phatte haino tomthin na hoi sandip ili hoigi class ta lai sandip na ili na sakra nungai rabo khara nungai re adudi asai phauda lakpa yagadra ili mamanabi singduda yengi pinky na bye ngak chaluro hoi bye sandip ta muk onsilaktuna da sandip ngasina kari mo haidoino lakta lao yare hoi chalasi lao asumna iliga sandip kadu lakminare ili do tomthin gi manakta lai da tomthin kaidore kaino magi tawbani yaba natro hayo nang ai nushibra ili tomthin gi wahai duda ngakna yengi aduga tapna kyam nushi mayam ai chuda nushi ado hojikti aikhoi angang yam oiri aduna larik te hena mai onsense aduga robert hogi party na karan taradi engonda hairakadaba hoi nang ke drama yengbra yenge adu yade hayengwai ten ga loiraga yengko hoji ke drama yeng leradi karamba matamda like tawdoino horen de yengarige pare class sa sango lakana pau ko ili du yam harauna class sa changlai susitrana bye kai hai no nushi hai ra ba ili harauna pinky na ses yam dai ko asomna class mathang tawduna school suti thanakhre yumda yawraklaba matung tomthin do hana lairik paba yaramdabadu ngasidi yam gyan tana hanagi matawgum lairik pakhre ilisa tomthin na haibagi matung inna korean drama yengkidre lairik lomda hena mai onsilami asomna iliga tomthin gado nongmu nungsinaba sum helakli class manungdani pinky na
couple marakta single akhoi hingjaningdreda. Ilina taning de he sibaga yakiroi ko. Siroida akhoi party da sibaga yawba yaba nate. Ilina aidi sirasu noinakta adum laini he. Susitrana thawai oina ka diler kanu ko kizai. Pinky na aidi sizaroi ko hayengwai lairik daga thaina mamangai da Pinky kauba nupi ama leirami mahak ase single oibadagi couple mayam marakta leibe ikaiduna thawai thakibani sumaina ka haina horadi aidi loire he. Tanuna as bye nangna khangda tawrine single gi punsi sine nungaiba punsi haido isai daga yarido noi tadra single gi punsi ni nungaiba punsi kaina thabak ama tawbada yetpinabasu leiraroi thabal chongbadasu chongninga chongningda tok apambada tawba yai. Susitrana bye adui shaido amta tadri nang horen engonda WhatsApp ta link to share amta tawro. Ilina engonda sa tawro bye lyrics iriba mido yam yengningeba. Tanuna aishu khangde ko sumpang sakta sakjin bane loire he. Sinthoi isai saglai hainingba haige haijasanu launingba lauge laujasanu gaurabini aidi gaurabini aidi gaurabini aidi nangi. Susitrana kai channel usina Sinthoi na ho Sinthoi song collection ki channel ne. Ilina yare tumi leiro ojala e somdana nupa singdusu isai kanna sakli premna o Tarzan oh my Tarzan na funeral chechelu kai tel da pubige. Dipakna aigi chanabina tamba school de nungtigi kaningi nungtigi chatningi o chana lairik ta ingai lona nang buyingningi adubu upai leite class pundrabanina. Tomthinna kainu he ishaini na jugo chabam ta hik me. Premna nathau nate Nelson na ishai gadi kai denu yam haina bon thoga saine. Sandip na aduni haise adubu upai letre class pundrabani na kaina class 9 da mo nong admission tawruro. Dipak na sum wahigi wanida asamna oja laktuna class so hawkre matamne sum hawjinki first term exam su loikre mayam du chinda pangangang narabasu iliga tumthinga Dipaka Susitraga makhoi mari natana atai dudi machin manawgum loinarami. Nupi singdunasu moibu hek pokminabu mabungdawna khali nupa singdunasu machandawna khali. Mayam du break ki matamda hanagum pulami. Dipakna hayengdaidi week ani summer vacation thakrani ne. Pinky na aidi yumda leibase yam tale school kara aga mayam sumaina punbasine hena nungai. Sandip na aishune yumda leiba yam talle. Susitrana aingondadi 2 weeks 2 year ga chap mana dawri bane. Nelson na phone da paw phongna loire. Prem na exam na kamai tawnaramge. Ilina aidi dum phajana tawrame. Sinthoi na akhoi se dum phajana tawrambane. Dipak na hore nungdang Susidagi number lauraga group ama semake WhatsApp ta. Hoi mayam do asumna ngaihak wari watai tawruba matung tomthin hoisu class ta changkhirami. Tomthin na onthorakpada ure nupi ama mangonda munna yinglamlaga kaptuna 10 gi room da changsinkhibadu.
Tomthin wakalda khanjai. Kaino hojikituna. Kaidabu yarjano. Aingonda muna yengamaga kappaga changsinkhriduna. Tomthin di karisu khanjaludre class ta marup singduga pulap changminarai. Moina changakpada Robert hoigi party su class 2 da githorai. Tomthin hoigi party ga Robert hoigi party ga du mamit khane yengnai. Robert hoi kaisu hairamdana yam kakna thokre. Mayam du Tomthin hoiga Robert hoiga yanade haiba khangi. Nupi mayam duna Tomthin hoi changakpaduda huran duna yengnai. Nupi amana. Wow. Kai khubajano sibo. Nangonda crush thamdana kanada thamni. Nupi amana amu oirre ibema 9 gi angang amaga khangdaribani. Nupi yam phangdabai mawongda angang macha pikru duga khangnei ne. Aikhoi asugamna leirise kai hoine uge khangdene. Aidi Tomthin se oirre khangdana section B gi Robert da oina crush thamme. Thambiyu minister gi macha masu se kharadi kai hainabani. Robert su masak thiba nate masak matau adum yengba yai mangonda nupi mayamna ngaungarisina ataigi nate Robert ki maral mathumdudani sakki wadi Tomthin na aduki matik heli. Tomthin hoisu paisa paidaba imungdi nate mapana IPS ni mamana college ki ojani. Asomna school matam loiraduna yum da hanaraklami. Ilina mama hayeng daidi school suti tharabanina hojinga ta tumukige. Phare tumjaruro nungdangdi lairik pagadabani ko. Hoi. Asomna ilidu harauna tumba changkhirami. Mathangi numitani icha tombi chak to ngasidi icha na thongo. Mama se ko gyamchi. Nungdangna ne mama na thongo su thongbige. Ilidu mama na tambibadagi chak thongbasu hairabani. Tomthin ga khangnarubadagi ili su gyan yamna tare. Mama na ngangbada machin su khumkhidre phone su toina paidre. Ili gi honglakliba mawong matawsida mama mapa ani du yamna harau jarami. Yani mama ai edum thongge nungdang so. School su suti tharabanina ai edum nungtigi thongage. Bijeta nokmi tawduna. Hoi. Asomna numidangi matam su yausilakle. Numidangi chak tu su ilina thongami. Gabina icha tombi se maram yamna mu ida handak marakse. Ili du nokfet tamak tawi. Asomna numidangi chak tu chaminaraba matung kolik singdu ilina fengdoklami. Loiraduna ili magi kada changlaklami. Mamagi phone du supurai. Ilina WhatsApp ta hek changbaga group ama add tawraga leirami. Ili group tu da changlaga yengi. Group admin du Deepak na oirami. Ili group tu da ngaihak message thanaramlaga Tomthin da inbox ta message tharaklami. Da Tomthin tumaba. Tomthin su reply sat pirai. Tumdriye nangdi. Tumdri aisu. Tomthin da chakti charaba. Chare dadadi. Chare aisu kai mathel charage. Kangsoi chare ngasidi. O mama na thongira. Nate he aina thongine. Ses chak thongbaga hairaba. Haijaraba do. O phare tumnaba taro ko. Good night. Aisu tumage. Oi, good night. Asomna anidu waridu ngaihak saraba matung tumthanakre. Group tana mayamdu wathi ngangba yaba makhai ngangnaraga Sandipna inbox ta loim chatnakhre tawrise. Tanuna aisu chale he. Premna nangsu inbox ta chalaba. Tanuna nate he aidi chak charu gi tawbune. Nelson na hojipau chak chadradi kaidoriba. Tanuna chaningdabagi. Asomna mayamdusu wathi ngangnabada wara male tumthanakre. Asomna nung sungale pung 3 makhai tarakpa aduaini Tomthin Ilida call tawrai. Ilidu phone lakpaduda khangprek he khangi
ꯐꯣꯟꯗꯨꯗ ꯇꯞꯅ ꯌꯦꯡꯉꯤ ꯗꯥꯊꯣꯏ ꯏꯁꯤꯕ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯝꯕꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ ꯐꯣꯟꯗꯨ ꯁꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯣꯔꯅꯤꯡ ꯑꯩ ꯅꯣꯏ ꯊꯣꯡꯈꯥꯜꯗ ꯂꯩꯌꯦ ꯊꯣꯔꯛꯑꯣ ꯏꯜꯂꯤ ꯉꯛꯅ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯑꯗꯨꯗ ꯅꯪ ꯎꯅꯤꯡꯃꯟꯗꯅ ꯋꯥꯀꯤꯡ ꯆꯠꯄ ꯑꯣꯏꯅ ꯅꯣꯏꯗ ꯂꯥꯛꯏꯅꯦ ꯊꯣꯔꯛꯑꯣ ꯌꯥꯝ ꯊꯨꯅ ꯍꯣꯏ ꯍꯣꯏ ꯊꯣꯔꯛꯑꯒꯦ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯑꯩꯕꯨ ꯁꯤ ꯐꯤꯕꯝꯁꯤꯗ ꯑꯗꯨꯝ ꯊꯣꯛꯑꯁꯤꯔꯅꯦ ꯍꯣꯏꯗ ꯀꯩꯗꯧꯋꯦꯒꯦ ꯏꯜꯂꯤꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯤ ꯇꯣꯝꯊꯤꯟ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ इल्ली सोर थबेट थबेट होलगा वाबदा सिरिदा तोमथिंदो इल्ली की फिवम दो उबदा हौना नोक्थोरई इल्ली की फिवम दो मसम मना इफा फाखै चेंथोरकपदुदा कनाना नोकनिंगलोय इल्ली पैरगा ngawraba wari ama leidaine horror comedy gi oimado aduda yawba boot picture do yam male nang